ngasi phongkiba tongan tongan manipuri se phongsing amasung thokiba thawdo wathoksing digi maruoibi I pausing khonga saraga manipur top channel gi maikedi gi myam na thamjigi ahanbada hauji tholbe ukraine amasung russia ni gi conflict myam da update bijagi myam miyeng taminasi sayul teret ki lan matung russia na ukraine hi thangpum city mariupol khudum chankre russia na ukraine landa khibadugi sayul teret helaba matung ukraine gi yamna maruoirabi hi thangpum city Mariupol ayamba saru akai toy thoklaba matung mapung fana khudum sali hainanga si sagol sunumita phongdokre Russia gi defense minister Sergei Shoigu na televised meeting amada Mariupol liberate tawre haina President Vladimir Putin na paudamkre Ukraine fighter lising anirom pak sauraba absorb style steel works ki manungda hausuk makhata na khangduna leidi haina mahan haiki Sea of Absorb the Liba City asi Nongpokta pro-Russians rebel sing na pairiba territory eduga nungsupta Russia na hanadagi hauna laukshin kraba Crimea Peninsula ga honabada makhoigidamak yamna maruiba amani Ukraine Russia na lan haukiba sayol amagi matung Mars anida Russia ngamkhaidigi kilometer yangkhaiga manga rom lakpa masum pro-Russia separation gi akanba mafam Donetsk gi kilometer marfuga manga lapa maru oina Russians lon ngangba miyoi lak mariga lising nifuga mathoi gi city am oiriba Mariupol da Moscow gi artillery na landa bauki Mars gi mayai salakpada humanitarian corridor gi khuthang na city edudagi misam lising kya lathok pauki Mars kunga mathoi da city edu laidiba Ukraine forcing surrender tawna Russia na aroiba matam tharakpa ahanba ma Ukraine yakide Mars kuntrada Mariupol gi misam singadu Ukraine na paiba city Zaporizhia da puthokpa yahanana ba Moscow na 6 fair ama lathokki city edu gi sada maudra mapung fana mang takli hain April marida Mariupol mayor Bedems na haki amasum Mariupol punna sikiba masing lising kaya ni haina Ukraine gi President Zelensky na haki April taragumdoida Mariupol kuntraga taruksuba Marines Brigade gi lanmi lising amaga subnagi kunga taruk surrender tarakli haina Russia gi Defense Ministry na haki amasum lanmi troops singaduna surrender tawbodu utpa video ama broadcast toki madugi matung sayolasida Russia na Absorb style steel works the khang duna lady Ukraine troops in the surrender town of Aroiba Matam Cat, Thana Kedu Yakide, Mr. Lishing Amarum Susang of Hamloduna lady by steel works Aduda, Marines Commander Amanamaki troops in a Aroiba Mitsing Natragana, Pungsing Mayuk Narabaya, Haina April Kundaki, April Kungamatuida, Mariupol gi Liberation at my park persuaded Oigadabani Haina, Vladimir Putin and Atoki, Absorb style. Plan aduda thomjin ba tawridabani madugi muhutta makhoi adu haying phawba nathokpa ngamkhidanaba koisinduna thamgadabani haina makna Russians military the order toki haina paus na makhatana su phongdorakli amaromdana minister Bishorjit ki asset ki total value loop crore amaga lakh nifugu humdoiga lising nifugu mariga saniga yakhiga humdoi oki Manipur miyam gi mihut singi thum khangminasi minister thonga Bishorjit khomjinba doctor khaidem athawa state asigi yamna naha oiriba subnagi sai nifuga taruk kakta ngaidiba 5 thongju assembly constituency digi BJP gi merep oiduna amkasu hana mai paglaktuna haujuk power forest environments and climate change agriculture amadi science Technology Department singi pampariba Minister Thonga Bishorjina Taragani Shuba Manipur Legislative Assembly election gi mangoinana Mikhal Thengnana bagidamang returning officer nomination paper file tawada loina kibe affidavit ta pankiba assessing miyam punna khangminaba yai Impal East ki manungsana leiba ningom thongju part 1 da leiba thongam kumar gi masanopa thongam Bishorjit state asigi masak nairaba yamna naha oiriba tungi thajaba kya leiba miyam gi kathokpa maga loinana thabak toriba politician amani Minister thongam Bishorjit Manipur College ta kumja English singama samapan maudraga mangada Bachelor of Science the honors lusinki Magna nomination paper file torakiba dugi warul da maki matakta pending criminal case amadi criminal offense ka mari lena case su amata laite haina pali taragan thoisuba Manipur Legislative Assembly election gi moina Mikhal Thengnana bagi magna submit tokiba nomination paper adugi matungina Mikhal moina mahaki makhuta lupalak amalaki aduga maaki loina bigi makuta sulupa lak ama lay haina pali loina na minister thonga Bishorjit ki SBI account sa sigi January mga 5 lupa
lakh taraga lising kunga manga sumnagi satre kani pan yaukhi anisuba bank account Manipur Rural Bank MRB gi account da kunja English ngani ga kunga mathoi gi September kunga mapan fawda lupa lising taraga treka sapunga maudraga mapaleki maki ohum suba Manipur Rural Bank MRB gi account kunja English ngani ga kunga mathoi gi December taraga ma fawgi manungda lupa lising tareka satre kani fulai mari suba bank account HDFC gi account say sigi January ama fawda lupa la ohumga lising taraga mangaga satret gi yankai ga mathoi lei haina pali loinana maki manga subo Manipur Rural Bank MRB gi account say sigi February ama fawba gi manungda lupa lising kuntra ga ni thoda sahumga subna gi mapaleki tungan bank account manga da election gi mamang puna lupa lakh taraga humdoiga lising maudraga nipan ga samapan ga nipaleki Minister Thungam Bishorjit ki loina bigi Manipur Rural Bank MRB gi account kumja English ngani ga kunga mathoi gi June taraga mathoi fawgi manungda lupa lising ohumga sawa ga subna gi mapaleki ani supe account SBI gi account amadi ohum supe account Punjab National Bank gi account sanpam amata yaudi haina pali aduga mari suba HDFC account say sigi January ama fawgi manungda lupa lakh nipan ga lising marfu mathoi ga subna gi yankai ga mathoi leki amadi HDFC gi FD account lupa lakh ani amadi RD account lupa lising yankai yauduna punna tungan bank account sing da lupa lakh tara mathoi ga lising kuntra ga mari ga subna gi songa ga humpu lei haina pali Minister Bishorjit amadi maki loina bina tungan bank account amadi insurance company the insurance policy levi gi record kharasu yauri loina na maki loina bigi mingda equity share oina MS Star Construction Private Limited lupa lakh ahum MS Star Grasses Private Limited lupa lakh maudraga mariga lising maudraga nipan amadi MS Bishorjit Organic System Solution Private Limited ta lupa lising nipu yauna punna equity share da lupa lakh maudraga nipan ga subna lising kuntraga nipan gi wafam supali loina na Minister Bishorjit ki mingda kumja English ngani ga taraga mapanda lupa lakh taraga nithoi da Maruti Suzuki India Limited ki CIA Z karama kumza English ngani ga taraga manga da lupa lakh tareka lising taraga nipan Maruti King Gypsy amaleki hairi loinana kumza English ngani ga tarada maki asset ki apun belu lupa lakh nifuga taruka lising taraga mariga subnagi samriga kuntraga manga da laiki hainasu affidavit pali loinana Minister Bishorjit ki oina sarona lupa lising humfuga humdoi ga sani palong oigadaba sanatola 1.5 amadi precious stone ohum lay amadi maki loina bigi mingda sarana lupa lakh taraga nipan lising kuntraga samanong oigadaba sanatola kuntraga likun lay hens pali maki mingda 7.62 bore pistol amadi .380 pistol 6 saur amasu lay hari Bishorjit ki agricultural land acre 0.382 rom oigadaba village number 11 laifam sifai da lofam ama acre 0.80800 lom park sabu lofam ama village number 67 langthabal kunjada leidi loinana acre 0.3100 lom park sabu lofam ama su village number 58 thongju da lei hainasu nomination paper affidavit ki sirol adu da mayek sing pali non agricultural land village number 58 thongju acre 0.27000 village number 35 Osekon Kunau the acre 0.41000 village number 58 thongju acre 0.02000 village number 58 thongju acre 0.02000 village number 58 thongju 0.02880 village number 23 Kongkham Lekai the acre 0.0408 village number 58 thongju acre 0.04132 village number 58 thongju the acre 0.05000 village number 52 Gari the acre 0.06000 amadi village number 95 ta Tauthong the acre 0.57994 gi non agricultural gi lamsing lady hanis pali loinana Minister Thungam Bishorjit ki loina bigi ming the hill area da Litan Urkul village Moirai de hacker mangagi park sabal lamgi matang nomination ki affidavit ki sirol adu yauri Minister Bishorjit na thagat ki nomination file ki affidavit ki sirol adu gi matung na mak apunba gross total bill wasi lupa kuramaga lakh ni fuku humdoi lising ni fuku mariga saniga yangki ga humdoi ni adugo mak loina bigi gross total bill wasi na lupa
crore amaga lakh 100 lising yankai tereka satreka maudraga mathini aduga Bishorjit ki total income na lakh 15 lising 13 samapan ga yankai ni amadi ma ki loina bigi total income na lakh 5 lising marfuni hainasu handakta pangthoki ba taraga ni thoi suba Manipur Legislative Assembly election gi mawoina returning officer pika kiba nomination paper da yawkiba affidavit adu da palli hainasu phongdorakli loisilak poina to papaw mana EV scooter gi battery pokhai beda masire Telangana gi Nizamabad district yumamada electric ki two wheeler ama pokhai rakhibada miyoy ama sikre ama sum atai anina aso opanangkre police ki matung ina thaudo du April taraga mapan gi numidang athengbada gari adu gi battery charge tori bi yumamada thokibani thaudo du da bi Ramaswamy ko masagi sai marfu suraba nupa masiki masumaki Mahaku kanana buhona kiba mahaki masanupa bi Prakash amasung masanupi Kamalama asaku maina wai bedigi suki makoi hospital amada pukhatuna laikanaki pokhai bigi thaudo adu Ramaswamy na tumliba ka adu da thokibani maki masanupa Prakash na EV scooter adu sai amarom sijinaraklabani hari amasung Ramaswamy bu Nizamabad leiba hospital amada pukhi amasung matung tabada mahak Hyderabad ama pukhi toigum sung mahak lamakhang da laikidabani Police na thaudo gi matang Indian Penal Code ki section 304A negligence na maramoidu na mission bagi makhada P or EB gi mayokta case ama register taudu thizin ma hukre haina su pawsna makhata na su phongdorakli hauji koina di myam pawsu matang solution jarage amasung pathoksa gi ru soiki bilan ki yauro su myam ngakpi gani matam ge ba maroi bi pawsung su myam de lep later update pijarake and thank you